Assam Rifles amadi BSF na pung kun gamari chup na ngak sen bagi thabak chathariba mafam da leiba sawmill mai thabada chenaba mioi sing faduna kanba chairak pi bagi mathakta mai tharam liba area aduda henba state force sambio haina United Committee Pallel na appeal tawrakle Pallel maning laikai dagi mutum Ravichandra gi sawmill mai tharam ba aduga mari lainana Pallel da pangthokpa paugi mi fam amada committee asigi convener M Jiban nangasi sawmill mai tharam liba mafam asi 26 sector gi makha da laiba 21 kunngamathoi suba Assam Rifles amadi BSF sing nangak senduna lakli adubu ngasi nongalamdai koki khulai paibani chingnaba singna sawmill mai tharam laba matungda chathakhiba thiba humba aduda koki khulai paiba singi bunker kaya lairamba amadi khutsu kalai kaya fagatke asingumba Central Force na ngakliba mafamda chatharakliba hingsa gi thaudok asin Assam Rifles amadi BSF ta Pallel gi miyamna thajaba ngamdre maram asina Pallel dagi aimol chatpagi lambi asida henba state forcing deploy tawbiu loinana mil mai tharamba aduda chenaba oigani haiduna fariba miyoi taruk asigi mathakta logi akanba chairak pibiu hairakli May sakpugi thogok si thokraba matang sida kuki state forcing na sangsil lakanda hariba mafam sida combing operation khudak da tawrakan sida kusu khulai masing mayam ama koi phagali basina koi matang kya gi mamang da ge hariba jaga sida koi state forcing na nthi jana koi control tawraga thamme hai pose koi ngasi misam miyam amadi koi metai gi miyam na koi mataw karam na koi sida makhata na koi thajaba laite maram aduna hariba jaga singa sida koi central forcing koi matik jana thambagi mathakta koi state forcing so koi bapung pana koi thambina ba hajari